Manipur tholi bairang asiga mari lenaba pausingda Kautruk yauna mafam kiyada drone bombing satharakrava matung Bisnupur district ge tronglau bidang asi ayuk kuki militant sina yumnakta bomb kapselakrai thogdok thophamdagi fangba pawgi matung ina ngasi ayuk pung marirom taba matamda khunja singna tumlingai himnaringai matamda tronglau bi khulgi maninglomda leiwa Galmon lomdage kuki militant sina bomb taruk kablakhe madugi manungda bomb mari pokhai khraba matung bomb anina pokhai hogdre hairi Madugi matung ngahak kanarga ayuk pung nipan makhai taramdai fawba nongmai kaptharake hairi Ayuk pung mari khara helakpada khunja singna bom ani pokhai bagi makol takraba matungda pung mariga minini purom satpa matamda sakti leraba bom amasu tronglaubi makha lekai da leiba kaisam loken sahi yankhai taret apokpa basoge toilet ta tasinduna makol hauna pokhai ki amade toilet adu amangata thoke kaisam loken ge toilet ta tasinba bom adu pokhai ba matung bom maset paithorokpadage Yumthangabada leiba Brahmasari Mayum Tomba Sarma Sahini Punipan Apokpa Suramanigi Mandopta Panduna Amata Thoki Bomadu Pokhairam Dai Ngahaki Mamangda Loken Toilet Changluraga Imung Yorokpada Bom Tarak Pamadi Pokhaibigi Mokol Takibani Amadi Mahak Masamakti Asopan Yahodre Hairi Makatana Ayuk Pung Tarit Kaminit Kuntaruklom Satpamatamda Sakti Reba Bom Amasu Kablatuna Pokhai Kimadi Pung Nipan Makhairum Taba Fawada Leptana Nongmai Kaptaraki Hairi Hodok Adu Pau Fangbaga, State Force ki team sing Thomjin duna Miam ngak sen bagi thabak sathaki. Bomb se moina handmade oil sabina moina target tawda target to accurate oina pan bade ngamdre so moi yamna sathiba bomb ne si bomb se pokhairaga maninga leihoriba bomb duna GI pipe to oina sare moi fitare mu sangna ase yungjelaga mana se leire adu thangnaba mamangida ekhuigi to projectile haitare projectile jo handmade moina sabanina tari mafam duga pokhai ga potne ba projectile haisi jigi moi projectile moi country made local made sari se laibak ta hanjelaga laibak sidei mo jelo na paitho peso na paitho ga si pitcha mu lapna kha thangwa sida bamon gi mantho amalei mantho ba siga to phalang se tin na kha ne tin se kha tin se khuto ga manungda jigi bom se tare magi projectile haiba bomb sigi makok thangse somda chaithoi ba mayam sine 10 mm gi yotek se half inch ka ga pura manungda fit oina to hanjan bane asi yumba bomb se anirak sure ani suba sina ai yumda anirak subane mamang numi tara mai mama mangani mamangda moi kapok de moirang de em tok pune moirang de em tok se to labu lamang do oina tare pokhai bade pokhai hogdra ai se ta se yamna sathiba powerful oiba bom male so khalle sigumba thogdokse thuna loisanba lainga irang phare haina kan tore irang control se try to oina kuki chinauda control to bo thoktre somda kapna ta so central forcing na koi maitei gi ichino amade imai be maira pai bi changa kane haina moina koi do oina control oina taun leire siguma thabak ase amu matungda so thoan janingde Bachaba hipa khangda khagi achuk yam wana le ngai sidai sida central force thambire moina khoi ngak bire ne state force leire moina khoi ngak i haiba bo moi lana khoi gi mathak sidai sida asumaina bom thadara ko sidai khoi gi se karmani hingdoi no isana ka domda iwana ka domda akhoi gi leire be nupi singjina nungthang khangda khagi chaba hipa khangda khagi ngak chara leire se hoji karam jaga dano kari dano khoi ngak tori se khulai kai ngak tori isa ngak ka doira adaga gi di isa singji bu ngak ka doira khul ngak ko singji bu ngak doira Isha bunga thokya dore icha ju bunga thokya dore gyan men ta da ba punsi mai hinga bida akhoi ju sumaina kyang koi ni hingi doi no ba pabong bilan jo asi madi khangom thopi bani irang je thok je pabong na phabagi da maka phawna bagi da maka thopi thon bi bani na akhoi ju khangje adora ga su irang je thoe ka manu lesan bi ga da bono si gi bibam si da jana di bom yaw do bi du nomai ga kamna ram bani hauji di bom ni landa sale ama da mu ma phama ma da mu akhoi ji na bom ji na landa ra bani na pabong bilan ju miyeng je changbi ra kan de irang Mathubi Matandalosan Birakanda, Akuja Santi, Hingan Bio. Nasi Pawadasu Armina, I quite lady, I do now, Punting Biba say, I quite Fangre,
मरम अदुना अखोई इरमदम मणिपुर से ngasi इनिंग तंब लेबा अमा ओइरगा अखोई सेंट्रल गवर्नमेंट के समनदबसु पामे अखोई एमएलए अमतना अखोई मंत्री अमतना अखोई चीफ मिनिस्टर ना ngasi भावदा सेंट्रल गवर्नमेंट ना खोइना येंबिद्रबा अखोई खुद खोंग पुंजिंदना थंबिरबा सिदी अखोई नखोइदगी ओथा जरगे पार्टी होंजरगे नत्रगा एमएलए तोगे मंत्री तोगे सीएम तोगे हाबसे ngasi भाव मरिन पान ngang ngamdaba thamai khraba adugumlaba leibang sabam saktangun makoina leiriba se akhoi parja ama oina pende maram aduna makoi su mating budoktuna iramdam ireibak ireisa singbu nungsiba iramdam asigi iya siangbo orabadi makoi ngasi di mating thopa matam yore